Ngasi tuan tuan pau si sing tegi lokot pau khara update pijari ahan bada maru eba pau kuki jo sing na tariba ukrul district ki mafam sing da unauthorized oiba drone amadi passenger puba chopper sing pairak labadi kaptharagani haina kuki volunteer na phongdorakli kuki jo MLA sing da thamlamba athingba lokthokre Hakiba uhawi ajaraga kuki nadi fade haina chele operation da su thiba phangdri Fajin kiba naga taruk thadu u haiba demand tawraduna naga singna namna taba mafam singda akanba protest tawkre Lailon Wi-Fi ki ningthau amadi khul adugi nupi sing pharaga wahang chathabada Fajin kiba naga singi langla langjin khangani haina Naga People's Union na phongdorakli Mitop khandokpa yadana ba chin kuki narco terrorist singna yelomi singda landarakpani haina JFD gi maikidigi phongdokre Nagaland ki akoibadasu kuki terrorist singna criminal amasung violence ki thabak matam sangna chathaduna lakle haina FGN ki maikidigi phongdorakli Kuki na phakibadagi thiba khangdriba naga taruk sugi lucingba sing phaduna puthokhangadabani haina Federation of Haumi VBF ki maikidigi akanba wafam thangkre India lengaki mawong tadaba thosil ki mayokta furup khudikmakna leminarasi haina YK direna phongdokre Manipur dasu pharmacy sing thong londuna khongjang chansinkre Thadau amasung naga community ki level understanding sengwatpa sawatli hairakli Congo da Ebola na mioi chama kunthama thoi sire Ram Muibhana Lucingba Sana Kaithel gi delegation na CM unakre khulai sing mapung phana disarm tawba mathok tarakli haina CM na phongdokre Luxury life ta lairuraba MLA singna Mikhal Mayada miyamda scheme khanghanba laibak thibani haina Maheswar Tonawjam na phongdokre Oil company singna thau hanthana pirakpadagi awaba mayoknabani numit kharani gi matungdadi khudong chadaba asi koklagani haina petroleum dealer gi maikidagi phongdokre Lamdam asigi purup khudikmakna amato oina punsinduna India lengaki mawong tadaba thausin gi mayokta leminarasi haina koko minasu phongdorakli hand grenade ama thamjillamle loinana editor kalam gi machang oiba pawdana Manipur da mapan lebaki terrorist singna landarakpada ngakpa ngamdre hariba pawsing pujarakli Adomna hojik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pawsingi update taba amadi yengba phangbigani channel asina paw upload tawrakpa matamda adom-adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Hojik pausing amuk sandona pijari Ukrul district ki kuki jo singna tariba mafam singda unauthorized oiba drone paiba amadi passenger puba chopper sing phauduna paireklabadi khulai ama hekta sijinaduna kaptharagani haina media cell village volunteer Ukrul gamkai na mari leinaba singda khangan kibaga loinana akanba warning tawkre media cell volunteer Ukrul gamkai gi cherol amana hai tha asigi taranipal amadi ngarang mongkot chipugi area da unauthorized oiba drone pasilaktuna khulsingi aron athup khangduknaba honabagi khudam pangle hariba drone adu sikibung amasung sarkafung village dagi pairakpa oigani haibagi thajaba lei maram aduna makhatana unauthorized oiba drone paidanabasu cherol aduna akanba wafam khangali amaromdana Imphal Ukhrun gi passenger puba chopper paiba matamda kuki khulsingi mathakta nemna pairiba adu tokkadabani amadi tangkul nagasingi area space ta paigadabani karigumba kuki jo singi area space ta passenger chopper nemna pairaklabadi khulai ama hekta sijinaduna chopper adubusu kapthagadabani haina village volunteer sinna akanba pauta pikre Kuki Jo Council KZC na Waikhem Chana Lucingba Manipur Lengak Sembada Sogotpa Kuki Jo MLA singi matakta social boycott tawramba adu khudaktagi handokle hari Kuki Jo Council KZC na thadorokpa chirol amada President rule matung Yumnam Khem Chana Lucingba anoba lengak ama sembada sogotpa Kuki Jo MLA singi matakta social boycott tawduna lakpa adu khudaktagi handokle Banba yabadi Kuki Jo Council ki cabinet na lobo warep amana Manipur da anoba lengak ama sembada sagotpa Kuki Jo MLA singi social boycott tawre haina sahi asigi February 5 da lauthokibani hojik oirakliba Manipur ki phibam asida
ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕꯒꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯛꯄꯅ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 28ꯗ ꯐꯝꯈꯤꯕ ꯃꯤꯐꯝꯅ ꯀꯨꯀꯤꯖꯣ MLAꯁꯤꯡꯒꯤ ꯃꯊꯛꯇ ꯊꯝꯂꯝꯕ ꯑꯊꯤꯡꯕ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯨꯀꯤꯖꯣ MLAꯁꯤꯡꯒꯤ ꯃꯊꯛꯇ ꯊꯝꯂꯝꯕ ꯑꯊꯤꯡꯕ ꯑꯗꯨ ꯉꯔꯥꯡꯗꯒꯤ ꯂꯧꯊꯣꯛꯂꯦ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯩꯃꯈꯣꯡꯗ ꯂꯩꯕ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝꯅ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯐꯥꯃꯤꯟꯅꯈꯤꯕ ꯅꯥꯒꯥ ꯅꯨꯄꯤꯁꯤꯡꯅ ꯊꯥꯗꯣꯔꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯝꯅꯃꯛ ꯍꯥꯏꯖꯔꯒꯁꯨ ꯀꯨꯀꯤꯁꯤꯡꯅꯗꯤ ꯅꯥꯒꯥꯁꯤꯡ ꯐꯥꯕ ꯂꯩꯇꯦ ꯍꯥꯏꯅ ꯆꯦꯜꯂꯦ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯃꯤꯑꯣꯏ 6 ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ 6 ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯕ ꯅꯥꯒꯥꯁꯤꯡꯅ ꯂꯩꯂꯣꯟ ꯋꯥꯏꯐꯩꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯐꯥꯈꯤꯕꯅꯤ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯃꯗ ꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯅ ꯃꯃꯤꯠꯃꯛꯅ ꯎꯍꯧꯕꯁꯤꯡꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯇꯝꯂꯒꯁꯨ ꯊꯧꯗꯣꯛ ꯑꯗꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯍꯜꯂꯦ꯫ ꯍꯥꯏꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯅꯝ ꯇꯠꯅ ꯑꯃꯨꯛꯇꯪ ꯌꯩꯕꯗ ꯑꯆꯨꯝꯕ ꯂꯣꯏꯅꯃꯛ ꯊꯣꯔꯛꯀꯅꯤ ꯍꯥꯏꯔꯤ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ꯫ ꯅꯥꯒꯥꯒꯤ ꯃꯤꯆꯝ 6 ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯇꯁꯦꯡꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯏꯃꯨꯡꯁꯤꯡꯗ ꯐꯪꯍꯜꯂꯨ꯫ ꯃꯗꯨ ꯅꯠꯇꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯣꯠꯁꯤꯟꯕꯒꯤ ꯀꯜꯆꯔ ꯑꯗꯨꯗꯤ UNCꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯃꯔꯛ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯐꯥꯈꯤꯕ ꯃꯤꯆꯝ 6 ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯑꯆꯧꯕ ꯄ꯭ꯔꯣꯇꯦꯁ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯃꯦꯡꯂꯣꯡ, ꯅꯣꯅꯦ, ꯆꯥꯟꯗꯦꯜ, ꯁꯦꯅꯥꯄꯇꯤ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯆꯠꯈꯤ ꯑꯃꯗꯤ ꯄꯥꯡꯊꯣꯛꯈꯤ꯫ ꯔꯦꯂꯤꯁꯤꯡ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯃꯈꯣꯏ ꯏꯪ ꯇꯞꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ 6 ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯊꯥꯗꯣꯛꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯀꯪꯂꯥꯇꯣꯝꯕꯤ ꯀꯩꯊꯦꯜꯗꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯔꯨꯋꯥꯡꯗꯤ ꯃꯅꯤꯄꯨꯔꯅ ꯀꯧꯕ꯭ꯔꯨ ꯔꯦꯟꯖ ꯂꯤꯌꯥꯡꯃꯩ ꯋꯨꯃꯦꯟꯁ ꯌꯨꯅꯤꯌꯟꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯗ ꯃꯩꯇꯩ ꯇꯥꯡꯈꯨꯜ, ꯅꯦꯄꯥꯂꯤ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯃꯤꯆꯝ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯡ ꯂꯩꯉꯥꯛꯅ ꯐꯥꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯤꯌꯨ ꯃꯗꯨꯗꯇ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝꯁꯤꯡꯒꯤ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯒꯅꯤ ꯍꯥꯏꯅ ꯅꯥꯒꯥ ꯄꯤꯄꯜꯁ ꯌꯨꯅꯤꯌꯟ ꯏꯝꯐꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯅꯥꯒꯥ ꯇ꯭ꯔꯥꯏꯕ 24ꯅ ꯄꯨꯟꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯄꯤꯄꯜꯁ ꯌꯨꯅꯤꯌꯟ ꯅꯥꯒꯥ ꯏꯝꯐꯥꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ M. ꯉꯥꯔꯟꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 19ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯣꯠꯖꯤꯝ ꯑꯃꯗꯤ ꯀꯣꯠꯂꯦꯟꯒꯤ ꯃꯔꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯝꯕꯨꯁꯇ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯆꯔꯆ ꯂꯤꯗꯔ 3 ꯁꯤꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯀꯨꯀꯤ ꯈꯨꯜꯗ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥ ꯃꯤꯑꯣꯏ 12 ꯐꯥꯖꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯅꯨꯄꯤꯁꯤꯡ ꯊꯥꯗꯣꯔꯛꯂꯒ ꯅꯨꯄꯥ 6 ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ 6 ꯊꯥꯗꯣꯔꯛꯇ꯭ꯔꯤ ꯑꯃꯗꯤ ꯂꯩꯉꯥꯛꯅꯁꯨ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯈ꯭ꯔꯒ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯈꯨꯠꯇ ꯅꯥꯒꯥꯁꯤꯡꯒꯤ ꯃꯤꯑꯣꯏ ꯂꯩꯇꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯔꯝꯕ ꯂꯥꯜꯂꯣꯡꯅꯣ? ꯇꯥꯡꯈꯨꯜꯗ ꯂꯥꯟꯗꯥꯕꯅꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯆꯤꯔꯨ ꯅꯥꯒꯥ, ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯌꯥꯎꯁꯤꯜꯂꯤꯕꯅꯣ? ꯆꯔꯆꯀꯤ ꯄꯥꯁꯇꯔ ꯌꯥꯎꯅ ꯐꯥꯔꯒ ꯁꯥ ꯉꯥꯒꯨꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯔꯁꯤꯐꯥꯎꯕ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯊꯨꯕ ꯃꯇꯝꯗ ꯁꯨ ꯂꯧꯊꯣꯛꯎ꯫ ꯁꯨꯗ ꯂꯩꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄꯤꯌꯨ꯫ ꯈꯨꯔꯈꯨꯜꯗ ꯀꯨꯀꯤꯂꯦꯟ ꯊꯥꯔꯤꯕꯁꯤ ꯃꯨꯊꯠꯄꯤꯈꯣ ꯑꯃꯗꯤ ꯂꯩꯂꯣꯟ ꯋꯥꯏꯐꯩꯒꯤ ꯆꯦꯌꯔꯃꯦꯟ ꯐꯥꯔꯒ ꯂꯩꯉꯥꯛꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯤꯌꯨ꯫ ꯃꯗꯨꯗꯇ ꯃꯤꯑꯣꯏ 6ꯀꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯒꯅꯤ ꯑꯃꯗꯤ ꯃꯤꯆꯝꯁꯤꯡ ꯑꯗꯨ ꯁꯤꯔꯕꯁꯨ ꯍꯤꯡꯂꯕꯁꯨ ꯍꯛꯆꯥꯡ ꯑꯗꯨ ꯁꯤꯟꯅꯕꯤꯔꯣ꯫ ꯃꯤꯌꯥꯝꯅ ꯋꯥꯔꯤꯕ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯁꯨ ꯇꯧꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯋꯥꯔꯛꯄꯅꯤ ꯍꯥꯏꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯁ꯭ꯇꯦꯠ ꯑꯃꯗ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯂꯦꯟ ꯁꯦꯝꯒꯦ ꯍꯣꯠꯅꯔꯤꯕꯁꯤ ꯊꯨꯅ ꯑꯊꯤꯡꯕ ꯄꯤꯌꯨ ꯍꯥꯏꯅ ꯅꯥꯒꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯇ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯤꯌꯥꯡꯃꯩ ꯈꯣꯟꯁꯥ ꯈꯨꯜꯒꯤ ꯆꯦꯌꯔꯃꯦꯟ D. ꯑꯗꯥꯝꯅ ꯍꯥꯏ ꯅꯥꯒꯥ ꯃꯤꯆꯝꯁꯤꯡ ꯐꯥꯖꯤꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤꯁꯤꯡꯅꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯋꯥꯐꯝꯅꯤ꯫ ꯅꯥꯒꯥꯒꯤ ꯃꯤꯆꯝꯁꯤꯡ ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤꯁꯤꯡ ꯊꯥꯗꯣꯔꯛꯂꯕ ꯃꯇꯨꯡꯗ ꯊꯥꯗꯣꯔꯛꯇ꯭ꯔꯤꯕ ꯅꯨꯄꯥ 6 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯔꯆꯀꯤ ꯄꯥꯁꯇꯔꯁꯨ ꯌꯥꯎꯔꯤ꯫ ꯃꯇꯩ ꯃꯅꯥꯎ ꯆꯠꯃꯤꯟꯅꯕꯗ ꯃꯥꯒꯤ ꯅꯨꯄꯥ ꯐꯥꯖꯤꯟꯍꯧꯔꯕ ꯐꯥꯎꯕ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯐꯥꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯂꯥꯜꯕꯣꯏ ꯋꯥꯏꯐꯩꯅ
khangna Wi-Fi khulda me 13 da lambi thingkiba kuki nupi singi lusingbi aduda inchillaga micham 12 adu fahankibani numit aduda fajinkiba Miyoi 19 gi manungda matai manau chatminnabadagi phauba nupa mari yauribani masida kuki inpi manipurna miyoi 3 adu phade haiba chungya yaroi kuki inpi bu machin chumhange hairabadi lalboi Wi-Fi amadi nupi gi lusingbi adu faraga state gi authority na wahangpang chathabiu madudada naga micham singi langla langjin khangani Lamdam asidagi mitop khandokpa yadanaba chinkuki narco terrorist singna yellow misingda landarakpani karigumba makoina yellow phurup oiramlabadi landaramdabasu yai haina campaign for just and fair delimitation gi convener Jitendra Ningombana phongdokre Manipur langakna sinduna state asida August 13 dagi census tawgani haina thorangleiba asigi mangoinana NRC hana update tawnaba mari leinaba singda taksinduna lakleba asida lengak asina ngammi matagum census ki thabak paikhatpa hauruklabadi lamdam asigi miyamna lawgadaba thaudangsingi matangda sekmai konjeng leima community hall awang sekmai amasung wangoi bazar da phangpiba miyamgi mifamsingda wangangladuna JFD gi convener Jitendra Ningombana wafam asi phongdokhibani mahana makhata na hai lamdam asida noma kangdana thokliba irang asi mapal lamdagi narolda changsillakiba illegal immigrant singna thokanbani haiba khanglaba phawba lengak asina mitop khandoksi haibada tasin usinadana leiri mitopna khulingba lamdam ama oidringai mitopna khandokpa haibasi aikhoigi lengdraba pandam ama oiraga lamdam asigi miyamna lamdam asidagi mitop khandoknaba honabada thoklakpa khudongthiba khudingmak aikoi amata oina thengnaminaba ama changi ing 1958 da pangthokiba census ki thabak kanglol kaina pangthokibana mising thingamdraba mitop kaya lamdam asida lo kaina changsilaktuna mitop ki misingna ka hena hengalakuna leiringai ki chairakta handak thokadaba amadi pangthokadaba census asigi mangoinana mitop khandokpagi thabak tawhogdrabadi nongmadi iramdam Manipur asidagi yellow phurupsing mutkhiba yai loinana yellow phurupsingi yaifanaba lengakna lawgadaba tawdang lawdraba lamdam asida leiriba CSO sing yauna maira paibi ima singna lamdam asidagi mitop sing khando u haina lengaki mathakta pressure pibadi mahoksani miyamna pamliba aningba apamba sing asigi mayokta lengak asinasu thabak tawdaba fai CSO singna ahin nungtil nongju nungsa khaidana lauriba ngangliba lamdam asigi miyamgi yaifanabagi damakta ngaktani loinana lamdam asida mapal lamdagi narolda changlakhiba mitop miyancha singna lamdam asigi yellow purup singda landa handuna maman yamlaba micham kaya gi punsi amadi asi ana yawankhre yum kai kaya maina tumna thadok pi khibadagi miyoi lising kaya tungi manglal amata udana wana haujiksu hingli maram aduna pumnamak sing asi aikhoi amata oina thengnaminaba changi haiki Nagaland gi khathangba saruk amasung state asigi akoibada kuki terrorist singna criminal amasung violence oiba thabak thoram sing matam changna chataduna santi amasung tangdu leitaba sing thugaire haina Federal Government of Nagaland FGN na akanba wafam thamlakri FGN gi Ministry of Rally Wali Information and Publicity na thadokhiba notification amada Kuki Arm Group asina chatharakliba thongsing asi miyoibana khangwa ngamagi pankai wangma henjilakle maram asina FGN na Kuki Arm Group singi mathakta wakhal manaba miyoising amasung nation singa loinana action chathaba hauragani hairi Nagaland haibasi naga ipa ipu singna thambiramba lamni Hezbollah of Nagaland ki article 10 gi matung inna Nagagi ina pokpasing Nagaland ge asengba citizen ni haiduna Kuki Tribe Union KTU gi member sing amadi nan naga community sing yahajebo gi matung inna makhoi sing asibu ichin inauni khanduna Nagaland citizen oina nungsi chanana ing tapna himinaduna lakhibani Naga National Council NC amasung FGN natana FGN ga atopa group natraga miyosingna masak khangde haibaga loinana lamdam asida leiriba illegal immigrant sing refugee sing amasung armed terrorist sing asina naga sing amasung kunda minariba yellow purup singi normal life singda disturb tawduna laklei hairaduna region asida leiriba naga amasung community singna amata oina leptuna aikhoigi iramdam asi nation amagum kannaba hona mainasi haina phungdorakli
ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯥꯒꯥ ꯇꯔꯨꯛ ꯑꯗꯨ ꯐꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯎꯃꯪꯗ ꯊꯤꯔꯒ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯁꯨꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯐꯥꯗꯨꯅ ꯄꯨꯊꯣꯛꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤ ꯑꯃꯁꯨꯡ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁ (BVF) ꯃꯅꯤꯄꯨꯔ ꯑꯅꯤꯅ ꯊꯥꯗꯣꯛꯄ ꯖꯣꯏꯟꯠ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯃꯦ 18ꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯊꯥꯗꯣꯛ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯍꯥꯠꯈ꯭ꯔꯕ ꯇꯨꯡꯗ ꯅꯥꯒꯥꯅ ꯊꯥꯗꯣꯛꯁꯤꯡ ꯑꯗꯨ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏꯁꯤꯟꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯑꯣꯏ 19 ꯀꯨꯀꯤꯁꯤꯡꯅ ꯐꯥꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯤꯑꯣꯏ 12 ꯊꯥꯗꯣꯔꯛꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏ 3 ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯁꯥꯡꯂꯕ ꯅꯨꯃꯤꯠ 9ꯅꯤ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯤꯡꯒꯤ ꯑꯁꯨꯛꯄ ꯎꯃꯪ ꯀꯌꯥ ꯆꯪꯗꯨꯅ ꯊꯤꯔꯤ꯫ ꯃꯁꯤꯗ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤ ꯑꯃꯗꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯅꯤꯡꯂꯤꯕꯗꯤ ꯃꯤꯍꯥꯠ ꯑꯁꯤ ꯔꯤꯃꯣꯠ ꯄꯥꯏꯔꯤꯕ ꯁꯨꯒꯤ ꯂꯨꯆꯤꯡꯕ ꯄꯤ.ꯑꯦꯁ. ꯍꯥꯎꯀꯤꯞꯄꯨ ꯐꯥꯗꯨꯅ ꯋꯥꯍꯪ-ꯄꯥꯎꯍꯪ ꯇꯧꯔꯕꯗꯤ ꯐꯥꯈꯤꯕꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯆꯥꯛ ꯏꯁꯤꯡ ꯄꯤꯗꯨꯅ ꯑꯃꯗꯤ ꯁꯦꯂꯔꯤ ꯄꯤꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯁꯥꯗꯨꯅ ꯌꯣꯛꯇꯨꯅ ꯊꯝꯕ ꯑꯣꯏꯕꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃ ꯊꯝꯂꯛꯄ ꯃꯇꯝꯗ ꯄꯨꯡꯈꯥꯏ ꯐꯥꯅ ꯐꯥꯈꯤꯕꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯀꯅꯤ꯫ ꯂꯥꯜ ꯑꯁꯤ ꯌꯦꯜꯍꯧꯃꯤ ꯈꯨꯗꯤꯡꯃꯛꯇ ꯇꯥꯔꯛꯄ ꯑꯣꯏꯕꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯑꯃ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯂꯤ꯫ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ, ꯇꯥꯡꯈꯨꯜꯅ ꯇꯥꯡꯈꯨꯜꯒꯤ, ꯂꯤꯌꯥꯡꯃꯥꯏꯅ ꯂꯤꯌꯥꯡꯃꯥꯏꯒꯤ ꯍꯥꯏꯅ ꯏꯟꯊꯣꯛꯅꯗꯨꯅ ꯊꯝꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕꯒꯤ ꯋꯥꯔꯦꯞ ꯑꯃ ꯃꯆꯤꯟ ꯃꯅꯥꯎ ꯐꯝꯃꯤꯟꯅꯗꯨꯅ ꯂꯧꯗꯕ ꯌꯥꯗꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯊꯥ ꯑꯁꯤꯒꯤ 29ꯒꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯜꯗ ꯏꯟꯗꯤꯖꯦꯅꯁ ꯄꯤꯄꯜꯁ ꯃꯤꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯒꯅꯤ꯫ ꯃꯁꯤꯗ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯦꯞꯍꯟꯗ꯭ꯔꯤꯕ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯄꯣꯂꯤꯁꯤꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯨ ꯃꯈꯣꯏꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯑꯣꯡ ꯇꯥꯗꯕ ꯊꯧꯁꯤꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ (ꯀꯣꯀꯣꯃꯤ)ꯒꯤ ꯀꯟꯚꯦꯅꯔ ꯋꯥꯏ.ꯀꯦ. ꯙꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧ, ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯂꯦꯞꯍꯜꯂꯨ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯤꯐꯝ ꯑꯃꯗꯤ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯣꯀꯣꯃꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯣꯜ ꯐꯨꯝꯂꯧ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀ ꯈꯨꯠꯁꯝꯅꯔꯒ ꯐꯨꯝꯂꯧ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯔꯝꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯍꯜꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯅꯩꯅꯕ ꯆꯨꯝꯃꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯁꯤ ꯂꯦꯞꯍꯟꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯂꯩ꯫ ꯃꯈꯣꯏꯅ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯁꯤꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯑꯀꯟꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯕ ꯃꯊꯧ ꯇꯥꯒꯅꯤ꯫ ꯃꯁꯤꯗꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯛꯅꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯒꯅꯤ꯫ ꯐꯨꯔꯨꯞ ꯃꯁꯦꯜ ꯍꯥꯠꯅꯍꯟꯕ, ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯛꯁꯤ ꯑꯥꯔꯃꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯈ꯭ꯔꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯩꯇꯩ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥ ꯀꯨꯀꯤ ꯃꯊꯪ ꯍꯥꯠꯅꯍꯜꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯁꯤꯜꯗ ꯑꯩꯈꯣꯏ ꯌꯥꯎꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯕꯗ ꯀꯦꯃꯤꯁꯠꯁꯤꯡꯅ ꯆꯪꯁꯤꯟꯕ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯐꯥꯔꯃꯥꯁꯤꯁꯤꯡ ꯉꯔꯥꯡ ꯊꯣꯡ ꯂꯣꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯣꯜ ꯏꯟꯗꯤꯌꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯐ ꯀꯦꯃꯤꯁꯠ ꯑꯦꯟꯗ ꯗ꯭ꯔꯒꯁꯀꯤ ꯃꯈꯥꯗ ꯆꯪꯁꯤꯟꯕ ꯈꯣꯡꯖꯪ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯀꯦꯃꯤꯁꯠ ꯑꯦꯟꯗ ꯗ꯭ꯔꯒꯤꯁꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯈꯣꯡꯖꯪ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯌꯣꯟꯕ ꯊꯤꯡꯅꯕꯅꯤ꯫ ꯈꯣꯡꯖꯪ ꯃꯅꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯥꯔꯃꯥꯁꯤꯁꯤꯡꯗꯤ ꯀꯣꯟꯁꯤꯟꯗꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯀꯦꯃꯤꯁꯠ ꯑꯦꯟꯗ ꯗ꯭ꯔꯒꯤꯁꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯣꯛꯆꯣꯝ ꯗꯤꯖꯃꯅꯤꯅ ꯐꯣꯡꯗꯣꯛꯄꯗ ꯑꯣꯟꯂꯥꯏꯟꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯌꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯊꯤꯡꯕꯤꯌꯨ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟꯗ ꯑꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯥꯟꯅꯗꯒꯤ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯣꯟꯂꯥꯏꯟꯗ ꯍꯤꯗꯥꯛ ꯌꯣꯟꯕ ꯑꯁꯤꯅ ꯗꯨꯄ꯭ꯂꯤꯀꯦꯠ ꯍꯤꯗꯥꯛ ꯀꯌꯥ ꯌꯥꯎꯁꯤꯜꯂꯛꯄꯗ ꯅꯠꯇꯅ ꯗꯨꯀꯥꯟꯗ ꯌꯣꯜꯂꯤꯕ ꯍꯤꯗꯥꯛ ꯃꯃꯜꯗꯒꯤ ꯇꯥꯅ ꯌꯣꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯦ꯫ ꯂꯣꯏꯅꯅ ꯗꯣꯛꯇꯔꯒꯤ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯐꯥꯔꯃꯥꯁꯤꯁꯤꯡꯅ ꯄꯤꯕ ꯌꯥꯗꯕ ꯍꯤꯗꯥꯛ ꯀꯌꯥꯁꯨ ꯑꯣꯟꯂꯥꯏꯟꯗꯒꯤ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯅꯅꯕ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯄꯤꯔꯒ ꯂꯩꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯍꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯗ ꯐꯥꯔꯃꯥꯁꯤ ꯑꯃꯁꯨꯡ ꯔꯤꯇꯦꯂꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫
Thadau amasung naga community singi marakta community level understanding ama semgatnaba thadau inpi Manipurna thangalakhiba proposal bu thadau community international na sogatle hari TCI na thadorokpa chirol amada amana amabu ikai khumnaba shanti oina punna hingminaba haiba wakhal londa maitei amasung thadau phurukka lainariba wakhal taminabagi mawong asigumna thadau amasung naga community gi marakta community level understanding asi thamnabagi wafam puthorakpa asi TCI na yakhibani thadaubu kuki oina tatana lana uhanba asina miyamda chamam nahanba puhanbata natana thadau community gi miyambu khudong chadaba phibam amada lahelli adubu kuki asi ethnic community ama nate tamthiba radical ideology entity amani kuki asi thadau community da threat ama adumak oiduna hojik phawba leiri kuki proxy group ama oina thabak tawduna thadaubu masak thialibani loinana thadaugi senglaba lupsing thadau inpi Manipur thadau community international thadau student association bu mingchat thianduna chamamnaba thogale hairi Ebola virus paktak nana sandorpa oiramgani chingnaba case chingnamaram oiraga Democratic Republic of Congo da myo chama kuntramathoi leikidre chingnaba case chama 3 rom leire haina Health Minister Roger Kombana funduragli leina asina chogalaba mafam singdagi halakpada kinsa sada pangthokpa pawgi mifam amada wafam masi magna phongdokpani magna hai leikidre myo singasi leina asina maram oiraga leikidabara haibadugi matangda thijim honjinbagi thabak kanna chathari leina asi Ebola virus ki screen na token bane screen asi Zaire screen nadi chatiba heli hari Congo gi health authority na phongdorokpagi matung ina me 15 da lebak asigi Eastern province da leiba Ituri da Ebola paktak nana sandorokle hari laina asi kumja 1963 tagi hojik phawbada handaki asina 10 reglak suba oina paktak nana sandorokpani North Kivu province da su laina asigi positive case kaya thengnare hari asigumba ain kaina torokpa thabaksing asi Manipur lengakna thingnaba thabak pakalakpa matam da Manipur gisu section thorang lokotpa matam oire Ukrul district ki Sana Kaithal village ki Tangkhul Naga singi mihut kangbu ama laktuna chief minister ga unakiba aduda chief minister gi maikidigi Manipur da thokliba irang asi laksinabagi damak state asigi mafam kayata leiriba khulai sing thaduk hanbagi tangai fadabagi matam adu lakle haiki chief minister na social media da thadorokpa chirol amada unakiba delegation team adu Naga People's Front ki MLA Ramuiba nu singlakhi Sana Kaithal gi makok thongba khunsa sing aduna lamdam adu da paikaliba security arrangement amadi kankhat landuna miyang gi punsi amasung landhung ngakpi Taksinki Sana Kaithal police station na hena mapangal kangkhalan mathok tai sub division and collector gi office su chapchana mathok tawon binaba chief minister da taksinki militant singna khungang aduda kayarak hanna attack chatharak pa laikre tangkol amasung kuki gi marakta ungkhana rakleba asigi khudong chaba loduna mijam singni attack chathai punamak asi laksinaba chapchaba thabak paikhat biu haina taksinki chief minister gi maikidigi tangai fadana logi wangmada pairiba khulai sing Thaduk handuna amadi wari sanaduna yasinaba puraknaba honaba tangai fade puruk kudingba ki lucingba singna naha oiriba miyu singbu lamjing biduna hingsa thaduknaba amadi shanti hanjilaknabagi honabada punna thabak tawminanabasu apil tawki Sahi mari makai rom miyamgi pitharakpa makhal kayagi scheme amadi kanabasing yauhandana luxury life da lairuraba MLA sing scheme sing asi lei haiduna mikhal mayada khak miyamda khanghanbagum tawi haina RPI gi National General Secretary Maheshwar Thonawjam na phongdokre wafam asi Maheshwar Thonawjam gi biding makhada Composite Resonance Center Imphal of PMDK Imphal ka kuchamna duna Kaisamthong ward number 9 da haudokiba RBI amadi NDPY scheme gi makhada Kaishampat Kaisham Laikai community hall da pangthokiba assessment camp program ga mari lenana phongdokhibani Numit kharani asida oil pump hangdaba maramna miyamna thau phanglaroi haibagi mipaiba leiriba asi Manipur gi oina thau marang kaina leiri adubu center na pirakpa anoba guideline amadi system semdorokpa amasung oil company singna thau kakthana pirakpana thau gi awaba mayoknarakpani adubu numit kharani asida miyamgi awaba koklagani haina Manipur Petroleum Dealers Fraternity na phongdorakli Manipur Press Club ki thangjing hall da pangthokiba pawgi mipamda fraternity asigi convener Laisram Jogendra hai hojik lamdam asida petrol amadi diesel phangdaba amadi oil pump sing hangdabagi awaba thengnariba asi April thadagi hauna government asigi oil company singdagi thau pibibagi niyom khara lairakpana mapung phana miyamda thau phanganba ngamlaktabani masi Manipur khaktanate India gi state khudingmakta oil company singna thau kakthana pirakpadagi khudong chadaba asi mayoknarakpani haina phongdokki
ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯝꯐꯥꯜ ꯑꯔꯕꯥꯟ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛꯇ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯒꯤ ꯒꯦꯠꯇ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯊꯝꯖꯤꯜꯂꯝꯂꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:40 ꯔꯣꯝ ꯇꯥꯕꯗ ꯏꯝꯐꯥꯜ ꯑꯔꯕꯥꯟ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛꯇ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯣꯏꯕ ꯀꯩꯁꯥꯝꯊꯣꯡ ꯂꯥꯏꯁ꯭ꯔꯣꯝ ꯂꯩꯔꯛꯇꯒꯤ ꯍꯤꯗꯡꯃꯌꯨꯝ ꯃꯦꯘꯆꯟꯗ꯭ꯔ ꯁꯔꯃꯒꯤ ꯌꯨꯝꯒꯤ ꯒꯦꯠꯇ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯒ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯊꯝꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯏꯗꯤꯇꯔ ꯀꯂꯝꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯂꯧꯈꯠꯆꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃ꯭ꯌꯥꯟꯃꯥꯔꯅ ꯃꯈꯣꯏꯒꯤ ꯉꯝꯈꯩꯅꯤ ꯍꯥꯏꯅ ꯅꯨꯡꯕꯤ ꯌꯨꯡꯁꯤꯟꯗꯨꯅ ꯑꯐꯣꯡꯕ ꯂꯝꯂꯧ ꯂꯥꯡ ꯆꯠꯊꯕꯗ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯔꯦ꯫ ꯂꯝꯂꯧ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯃꯆꯦꯠ ꯃꯆꯦꯠ ꯂꯧꯁꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯗ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯔꯩꯄꯥꯛꯀꯤ ꯉꯝꯈꯩ ꯉꯥꯛꯄ ꯄꯥꯝꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯗ ꯆꯠꯇꯨꯅ ꯑꯔꯤꯕ ꯉꯝꯈꯩꯒꯤ ꯅꯨꯡꯕꯤ ꯄꯤꯂꯔꯁꯤꯡ ꯃꯥꯡꯂꯝꯈꯤꯕ ꯑꯃꯗꯤ ꯃꯐꯝ ꯍꯣꯡꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯔꯣꯝꯗ ꯁꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯅꯧꯕ ꯌꯨꯝꯕꯤ ꯌꯨꯡꯁꯤꯜꯂꯝꯕ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯉꯝꯈꯩꯒꯤ ꯅꯨꯡꯕꯤ ꯑꯔꯤꯕ ꯄꯥꯐꯜ ꯑꯃꯗꯤ ꯅꯦꯆꯔꯒꯤ ꯑꯣꯏꯕ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯗꯨꯅ ꯈꯪꯍꯜꯂꯕꯁꯨ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯎꯠꯂꯧ ꯄꯥꯠꯂꯧ ꯇꯧꯗꯨꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯉꯝꯈꯩꯒꯤ ꯄꯥꯛ ꯆꯥꯎꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯈꯤꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤ꯫ ꯑꯗꯨꯉꯩ ꯃꯅꯤꯄꯨꯔꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯑꯦꯁꯤꯌꯥꯇꯤꯛ ꯁꯣꯚꯔꯦꯟꯇꯤ ꯀꯟꯇ꯭ꯔꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯒꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯃꯩꯇꯩꯒꯤ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯗꯤ ꯃꯅꯤꯡꯇꯝꯕ ꯉꯥꯛꯂꯝꯈꯤꯕꯁꯤꯡꯅ ꯉꯝꯈꯩ ꯉꯥꯛ ꯁꯦꯟꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯊꯥꯕ ꯄꯥꯝꯃꯨꯕ ꯂꯩꯈꯤꯗꯦ꯫ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯃꯩꯇꯩꯒꯤ ꯑꯊꯧꯕꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯈꯤꯕ ꯍꯨꯃꯥꯡ ꯑꯃꯗꯤ ꯑꯉꯥꯡꯕ ꯏꯈꯦꯡꯇꯅ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯆꯥꯗꯥ ꯅꯧꯗꯥꯒꯤꯗꯃꯛ ꯌꯦꯛꯇꯨꯅ ꯊꯝꯕꯤꯔꯝꯈꯤꯕ ꯂꯝꯈꯩ ꯄꯔꯤꯡ ꯉꯁꯤ ꯃꯈꯣꯏꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕ ꯐꯤꯚꯝꯗ ꯂꯩꯔꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯃꯄꯥ ꯃꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯣꯡꯐꯝꯗ ꯈꯣꯡꯅꯦꯠꯅꯗꯨꯅ ꯏꯀꯥꯏꯕ ꯄꯤꯕꯒ ꯄꯥꯡꯈꯛꯅꯔꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯉꯝꯈꯩ ꯄꯥꯛ ꯆꯥꯎꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯥꯡꯁꯤꯜꯂꯛꯈꯤꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯄꯥꯔꯝ ꯀꯥꯏꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯈꯤꯕ ꯆꯤꯟꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯨꯔꯥꯟ ꯂꯣꯅꯥꯗ ꯈꯨꯟꯗꯥ ꯁꯤꯜꯂꯛꯈꯤꯕꯗꯒꯤ ꯏꯔꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯡꯒꯥꯏꯕ ꯂꯩꯉꯥꯛ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯂꯥꯟꯗꯥꯗꯨꯅ ꯃꯩꯇꯩ ꯃꯤꯌꯥꯝ ꯄꯥꯛꯇꯛꯅꯅ ꯍꯥꯠꯄꯗ ꯀꯟꯕꯤꯅꯕ ꯂꯩꯇꯕꯗꯒꯤ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯋꯥꯊꯣꯛꯀꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯅꯤꯜꯂꯕ ꯂꯝꯗꯝ ꯑꯣꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯗꯥ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯈꯨꯟꯅꯦꯛꯀꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃꯁꯨꯡ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯆꯠꯊꯍꯟꯕꯅꯤ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯕꯁꯨ ꯇꯥꯁꯤꯟꯅꯗꯅ ꯂꯩꯕꯗꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯅꯥꯅ ꯉꯥꯛꯄꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯂꯥꯡꯇꯛꯅꯕ ꯋꯥꯍꯪ ꯂꯩꯔꯤ꯫ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟꯅ ꯃꯩꯇꯩ ꯑꯃꯗꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯌꯦꯜꯂꯧꯃꯤꯁꯤꯡ ꯍꯥꯠꯄ ꯐꯥꯔꯒ ꯄꯨꯈꯤꯕꯒꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯈꯝ ꯊꯦꯡꯕ ꯋꯥꯔ ꯀ꯭ꯔꯥꯏꯝꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯑꯃꯗꯤ ꯖꯦꯔꯤꯕꯥꯝ ꯉꯥꯛꯄꯤꯒꯅꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯂꯥꯟ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛ ꯁꯦꯟꯅꯕ ꯃꯄꯤ ꯃꯄꯥ ꯂꯩꯇꯕ ꯂꯝꯗꯝ ꯑꯣꯏꯔꯦ꯫